Lakhipur online puthok saba August ki tang kun mathoi sagol se numit ki Khomjinba Pao tabirasi ahan bada maroi pao kuntra mari suba manipuri lon numit puning sing tuna tharom kaya paksana pangthok na khre imalon na nipan suba schedule da chankibagi harau nungai ba numitta Tripura da penda phongdok khre Kasar police na thauran bakangbu amaki mayokta chathaki ba operation amada diesel liter lising tara homdoi phagat kre Archaeological Survey of India gi kangbo amana Bihar ki khungang dagi mauja matam gi ari ba polham kaya phangna kre Kendra Sarkar na online gaming industry ain gi makha da porakna na ba online gaming bill lising ni ga kunmanga parliament ta pukat kre sung taramanga suba late RK Lalasana Memorial Mix Kang Tournament jiribam da hudok kre Hauzik mapung oiba pau tabirasi Kuntra mari suba Manipuri lon numita tongan malup kaya na sinduna Manipuri lon na Bharat Sangbidan gi nipan suba schedule da chankiba numit puning singduna tharom kaya paksana pangthok na kre Manipuri Sahitya Parisar Assam maru loisang silchar na silangduna Kuntra mari suba Manipuri lon gi numit parisat ki silchar da leiba maru sanglen da pangthok kre ayuk pung tara taba matamda parisat ki piral singkhalaba matung Apong Mifam Haudoke. Apong Mifam da Dr. Puri Sabam Biramani, President, Manipuri Sahitya Parisar Assam, Arambam Gaurgopal, Retired Postal Superintendent, Ngangom Basanta Kumar, ex-VP, Manipuri Sahitya Parisar Assam, Kangabam Santi Kumar, SCS, Retired Joint Secretary, Government of Assam Amasung, H. Mohan Singh, Retired Professor, MCD College, Sonaina, Mathang Sidna, Mifam Mapu, Athuba Mitung Amasung, Ikai Kumnazaba Mitung Singh, Aduka, Dr. K.N. Chan, Member, Manipuri Language Advisory Board Sahitya Academy, New Delhi, I.S. Thingom, Sahitya Bhushan, Amasung Khaidem Amol, District Academic Secretary, CDC Silcharna, Wangang Loi Oina, Daista Phamki. Parisat ki Treasurer, Sawgaijam Subongkor na Taramna Okpagaloina na Thoromgi Nungyo Bawarul Thamki. Thoromga Mari Lenana, Manipuri Lon Nangasi, Oiriba Thagasi, Yaunana Bahonabada, Achobu Todang Lobi Kiba, Layo Kerbawaja Sing Amadi, Ahalaman Singmuning Sing Bagaloinana, Ngasigi Mirol Asina, Manipuri Lon Namadi, Manipuri Medium School Sing, Yokana Bahonasi, Haibana Chingba, Wapam Kaya Pongdognaki, Aroi Bada, Manipuri Sahitya Parisat, Khasonai Masagi President, M. Ngobana Tagatwai Piduna, Thoromadumapung Panalusenki. Kuntra mari suba Manipuri lon ningsing thauram Naharol Khorirol Silup Assam gi sanglen dangarang jinglep na pangthokre Khorirol Silup amasung Manipuri Chanura Khorjailup anina kusamnaduna sinkiba thauramda Kabi 11 ta yumnam amasung Sobam Jentina President Member aduga Silup ki ex President ani Laukham Atol amasung Longjam Gopendrana akhanaba mitung oikiba thauramda maroi ba wangangloi ahumna tongan ba hiram singda wangangkhi Meitei lon gi maraibak haiba hiramda Kabi Thoksom Bishanat 8 schedule tanbegi khongsata haiba hiramda Dr. Sagapam Merina amasung Manipuri School amasung Manipuri lon haiba hiramda Kabi Abdul Hamid na wangangkhi Thoromgi manungchanna Khorirol Silupna Ibudau Thangjing Observation Society Kamranga gi President Moirangthem Gauramani Sipoi Mutini Lising Amaga Chanipan Yangkai Teret Yangkai Nipan Memorial Protection Committee gi VP Nongthompam Biren Manipuri Short Story Society gi VP Khaidem Kanta Graphic Designer Haurongbam Lalit amasung Potharaba Oza Ingudam Binod ki mapamda Lengyan Kudol Tamduna Ikai Khumnaba Utki Manipuri Chanura Khorjailup amasung Manipuri Laimalup Eastern Gauhati ki Maigei Dagisu Lengyan Fi Kudol Tamki Thoromgi Aroibada July gi tang 13 District Library Silchar gi makhada pangthokiba quiz amasung layek pe hendanabada makok mathang takraba angang 13 ta manamatum amadi certificate kusinaki Manipuri Chanura Khorjailup Lakhipur gi Secretary Ayekpam Surjamukina Thagat Wahai Piduna Thoromadu Loisinki Haina Silup ki Secretary Wahengbam Binoina Khangalakli Kuntra mari suba Manipuri lon gi numit lisingani ga kunmanga Manipuri Sahitya Parisar Assam Lakhipur District Committee na Konjeng Lekai da leiba Manipuri Guest House ta jinglem na pangthokre Ing kumza lising maga chamapan marputara ni thoigi August ki tang kunda Manipuri lonbu Bharat Sangbidan ge nipan suba tangkak ta chankiba buning singduna Manipuri Sahitya Parisat Assam Lakhipur District Committee na district asigi makhada leiriba branch taret ka kusamna duna ngarang August ki tang kun Jumsa kaisha nimit ke ayuki pung tara taba matamda
Lakhipur gi konjang lekai da laiba Manipuri guest house da pangthokre ayuk pung tara taba matamda district president Laisungam Ravindrana Parisat ki firal singkhalaba matung ayuk ki pung tara makhai dagi aphong mipam hauki Mifamda President Laisungam Ravindrana mayai tangbalda Parisat ki Central Committee ki Vice President Professor Haurongbam Rajmanina thoiba mitung amasung GC College Silchar gi retired Professor Khomjinba Chandra amasung athaubaning singrup Lakhipur gi President RK Sanahalna akhanaba mitung sing oina saruk yakhe athoiba mitungna maira chokalaba matung Parisat Lakhipur branch ki President Laisram Nanda Kumarna lengbirakhiba singbu taramna okhe Parisat ki Central Committee ki Secretary Dr. Posamam Rajbiharina keynote address piraba matung Parisat ki Binakandi branch ki CEC member Dr. Yengkhom Rajbihari Yumnam Mani Joypur Kamranga branch ki President Athokpam Ibotonna Thorongga mari leinana wafam kya thambikhi Manipuri Londan ihoda New Delhi gi Port Club ta saruk yaruba lamnamasigi oja tara tereta Lengyan amadi citation certificate na chingba piduna mifamda ikai khumna botki makoi sing adudi Laikhidraba Thokchom Radha Mohan Ngariambam Nabadip Ngariambam Gaurachandra Ngangbam Tombi Devi Dr. Nongthombam Nonigopal Kaisam Purnendu Dr. R.K. Pyari Gopal Alhas Muhammad Chawbamia Loinana Laisungba Maniton Mangang Amadi Hozik Leiriba Oja Singh Okram Churamani Ingudam Binod Langolakpam Dilip Thongatabam Abhiram Sharma Ngariambam Madhuchandra Dr. Posangam Rajbihari Arambam Manihar Amasung Ngariambam Komoleswar Singhani Mifamda Manipuri Lonbu Classical Language Oinaba Mari Lainaba Authority Singda Taksinba Assam Sarkar na Manipuri Lonbu Associate Language Lautokhiba asigi Gazette Notification Thoknaba Taksinba Ingudam Sotish Chandrana Parisatta Lupa Lakh ama katkhiba dugi damak mahakbu Patron Member Ohenbinaba Parisatta haijaba asina chingba warep sing laukraba matungda Parisat ki CEC Member Sapam Rabindranath Thakat wahai piduna Thauramadu Jinglemna loisinki haina Parisat ki Lakhipur District Committee ki Secretary Ingudam Nilbir gi cherol amada khanghalakli Imalon Mitei Lon bu lising amaga chamapan marputarani thoida Bharat Sangvidhan gi nipan suba tangkakta chankiba numit puning singduna kuntra mari suba lon gi numit August ki tangkunda Thogan Marup Jaribon Hailakandagi Masagi Yaifa Sanglenda pangthokre Mifamaduda Thogan Marup ki President Nepram Monindrana Mifamapoikhi Mifamaduda lengbirakiba mamal leiraba wapong pikiba mioi sing atudi Chongtham Babuton President Jaribon Sports Association Moirangjem Debo Sahitya Ratna K. Chandrasekhar Potharaba Principal Nilkanta Sharma L. Mangalsana L. Kulachandra N. Biswajit N. Birola L. Joykanta N. Bokulei Secretary Jaribon Apunba Mairalup Hailakandi K. Bembem Makonsana Asinachingba Mioi Singna Mama Leraba Wapam Singh Thambiki Bharat Sarkarna Mitei Lonbu Sakhang Biba Sigi Matangda Palladuna Masigi Kudong Saba Kaya Launanaba Aikoi Punna Honaminase Haiba Wapam Singh Phongdongnakhi Aroibada Thogan Marupi Secretary Moirengzam Singlenna Miyamda Thagat Wahai Phongdoktuna Thauramadu Chinglemna Loisinki Manipuri Sahitya Parisat Assam Hailakandi District Committee amasung Committee asigi masaloi sangsinga khusamnaduna kuntra mari suba lon numit Jaribon gi leihau pokpi Bamon Lekai gi Durga Mandir gi mandopta nungthil gi pung ama taba matamda pangthokre mifamda lupki angamba haubam manisana namayai tangbal dalai tengki akhanaba mithung sing oina en bacha ME School gi pothara boja Hizam Birendra Manipuri Sahitya Parisat Assam gi PP Koijam Sopon Sahitya Ratna Moirangzam Debo amadi Saknairapa Social Activist Laisram Khogen Dais ki leiteng oikhe Nauria Angausana K. Chandrasekhar Potharaba Principal Komardhan Singha S. Debahari amadi Potharaba High School gi oja P. Amritna Chingbana wangangloi oina saruk jakhi Lupki Secretary Asem Birajitna Taramna Okpagi Warol aduga S. Biswajitna Miyamda Thagat Wahi Lanthoki Lupki VP Thangjam Manilalna Program Conduct Tobiki Thorongi Manungchana Handaki Chahi asida High School gi aroiba porikhada Chada Marfu amadi masigi mathakta phangba aduga Higher Secondary gi porikhada Chada Humbutara manga amadi masigi mathakta phangduna mai pakhiba mairoi singi maphamda ikai khumna jakkiba kaloinana sanaroi sing amadi culture ga mari leinaba nupi macha singi maphamda committee asina ikai khumna bautki haina Manipuri Sahitya Parisat Assam Hailakandi District Committee gi VP Thangjam Manilal gi cherolamada khangalakle Kuntra Mari Suba Manipuri Lon ki numit amasung
Mapan Suba Manipuri Youth Front of Assam Maifagi Mapok Kumun Thorom Bijoy Govinda Bandop Kamranga Kasarda Manipuri Irol Iek Loina Silon Apun Balup Assam Milalga Kusam Naduna Pangtokre Thoramda Presidium Oina Thangjam Projen Seram Herajit Athoiba Mithunglen Oina Kaisam Bidapati President Maharaj Gambir Singh Memorial Committee Akhanaba Mithung Oina Saikom Komla Kanta Advisor Amsu Beni Misra President All Assam Manipuri Mairapai Biapun Balup Ampal Ahmed Chaudhary Chief Advisor Assam Manipuri Muslim Youth Front na Dais Tapamki Thauramgi Wahodok Piraduna Tampak Mahim Salaudina Maifana Manipuri Imalon Gidama Honazakiba Aduna Ngasi di Aikoi Assamda Aikoi Gilon Ngasi Official Loan Oire Aduna Manipuri Loan Bo Aikoi Pumnamakna Chakwanana Bahona Minasi Haiki Thauramgi Manung Channa Saikom Komla Kantana Haiki Bada Maifana Assamda Loan Gidamak Honakibasi Singthaduna Loibanai Aduna Nipan Suba Schedule da Chankiba Loan Asigi Pangpam Tokpa Hak Pangnaba Honaba Mathau Tare Haiki Ahmed Chaudhary na Haiki Bada Aikoi Imalon Punba Singna Aikoi Gilon Amasung Mayek Sakwanana Bahona Bahibasi Imalon Amata Oiripa Aikoi Pumnamaki Thaudangni Haiki Athoiba Mithunglen Kaisam Bidapatina Haiki Bada Maifana Lising Anigatara Taruktagi Ngasi Phauba Joina Khundariba Manipuri Khunaya Sigidamak Honajarakpasi Miyamna Hena Khangnaribani NRC, CAA, COVID, Associate Official Language na chingba movement ki matangda singthadana loiba naira roidaba khudol tambiki tungdasu tawrakhigani haibagi thajaba thamjari haiki thauramgi aroibada mitei me ki numit 10 gi awareness ki certificate su yenthoki President Thangjam Projena mayambu thagatwarol piduna thauramadu loisin ki haina pawasina makha tarakli jamna anna execute chalomja जाभी मतलब भी कहीं इंडिया की कॉन्स्टिट्यूट असेंबली चना पता से सेम बनी से चना पता सेम जी है ना ब्रिटिश थादों में दासी का कॉन्स्टिट्यूट असेंबली है सेम है इन 1946 में को मधुदा भारत की तोड़ने का राज्य स्टेट चीनी को बालों में आने तक पुन गए चंबा की मुद्दे है देखो अधूरा अकुगी मतलब तो मनी तो वो लेका खाली का देखो स्टेट लगा देखो मतलब त्रिपुरा का मणिपुर का नहीं अधूरा Tripura, Manipur, amati Khasi State Group ki mihut representative amak tharan mein aaya. Matlab Tripura ke mantri Girija Shankar Guhat ko huye. Ma Manipur ki yogi ko. Aduna acha ki India ki chalo matlab CM ki mihut tu ga ki Manipur ki ho gaya. Anauba Tripura amma semga sagatpada Manipuri singya choba thodang leiki adubo ngasi Manipuri phurup asibu mirai biduna thambire haina Tripura Manipuri Youth Students Coordination Committee na wakat phongdokre Tripura da Manipuri lolgi oja hapiu haiba demand tawraduna ngarang Director of School Education da deputation pibaga loinana wakat cherol pisinkre Manipuri loan bu nipan suba schedule da chankiba numit August ki 19 sida Tripura Manipuri Youth Students Coordination Committee ki maikai dagi President K Dhiren amasung General Secretary Bimol Singhana luchingba mihut kangbo amana Joint Director Rakesh Debbarman gi maphamda wakatche adu pisingki Manipuri loan na nipan suba schedule da chankibagi harau nungai ba numit oirabasu Tripura dadi yamnamak pendaba ma oiri madudi Lising amaga chamapan Manipur 19 gi April gi tang 19 dagi Tripura lengakna Manipuri loan primary thakta tambi takpi bagi ayaba pikhrabasu ngasi phawba habedi ngasi chahi 19 phajilaklaba phawba Tripura gi school amatada lengakna Manipuri loan gi oja hapa leitri infrastructure su leite aduga loan asigi tongan ba budget su leite panbayai haukiba me thadasu Directorate of Kokborok and Other Minority Language Losangi Director gasu hiramasigi matangda unaduna memorandum pisin ki palai khrabani lubasina hiramasigi matangda leptana mathang makatana khongjang changsinana ba sem sari haina agartala dagi phangba pawasin haire अखोगी मणिपुरी लोन से भारत वर्ष की संविधान चंबा 20 अगस्त ngasi chahi 13 फाब नुमिनी हराउनिंगाय मतमनी अदुबु अखोई त्रिपुराददी लाइबक थीबदी अखोगी लोन से ngasi बावदा अखोई फजना तमी ताकपीबा अमसुंग रिकॉग्निशन फजना फंगद्री सरकार की मसामकना 1998 ता अखोगी मणिपुरी लोन से स्कूल कुनमरीदा अखोई ताकपीबा तमी ताकपीबा जारानी हाइना सरकार नोटिफिकेशन पीगी अदुमकपु ngasi chahi 2 chahi ani makhai decades oira phawada chahi 19 ki oira phawada ngasi phawada ekoi gi loan asi gi damakta oja ama phaba hapidri minimum infrastructure leite
budget ta paisa sikima khaibidri karigumba guidelines amata leite adumapu sarkar gi che changda natraga sarkar gi mai gi leiriba media prasar da hairi akhoi gi loan ase 1998 tagi class 1 tagi tamba hobaduna ngasi phawada class 9 jawri haina adugum namtha ase akhoi ngasi tripura manipur chhatra dimo samonoi committee gi magai dagi pm cycle gi magai dagi akhoi sathina akhoi gi ninda tawi akhoi protest tawi Jiribam gi Babu Parada laiba Raja Ram Mohan Rai Library Holda Manipuri lon gi numit Manipuri Sahitya Parishat Jiribam na sinduna mapung phana pangthokre thoromda social worker Moirang Them Gopal Manipuri Sahitya Parishat Jiribam gi President Sarat Thokjom Parishat asigi advisor K Babaton amadi Jiri College ki Assistant Professor H Nandeswarina Chief Guest President amadi Guest of Honor oina Dice ki leiting oikhi Thorumga Mari Lenana Jiri College ki Assistant Professor Dr. N. Vijaya Devi amadi Assistant Professor Dr. Kunjeswari Devi na chingba miyoi kayana wangangki Thorumgi saruk ama oina Jiri College ki Assistant Professor H. Nandeswari Devi na Moderator oibiduna masa masana iba seireng pathokpagi thorum ama su pangthokhi aduga within no haidana column da Manipuri loan haidana ko di pan su seru da salam sisu ai hanji ni amono yeba maram da ne apana Manipuri haidana Manipuri da metai ke se apana senior so da lawyer da su Manipuri haidana ko da di man pa ko ka polisi toa ka Manipuri da kuda riba puro kamu aya wo si ka sala aduna badaluri hanji guna hudna kanaraga mela meeting over haidan da mela Manipuri haidan masi so ngalo iba matamdani jana kare adu iba matamdani mahati script ase bengali script raunduna inarati adu Manipuri ki season 19 ba kambu linguistic kambu singna tanare haiga ekoi Metai lona metai me asina chanda rasi haiduna hojiti official language hoina nandare aikoina mafam amadi asemba atumba lon ama khangde haibadi mafam aduki mayon roiba mafam da nangna Iphan mayon degi logani Iphan degi khara haidaba mafam degi nganga baga Iphan mayon da nganga balon ga khena bani Guwahati Sankardev Kala Khetrada pangthokiba cultural mission da saruk yaruba lamdamasigi mahiroi sing amadi lamjing bikiba guru singbu pukailup konjing lekaida taramna okre handakta July gi tang 18 dagi August ki tang 8 phawba numit 12 gi oiba Assam Ethnic Cultural Harmony and Exchange Mission Phase 2 Guwahati gi Sankardev Kala Khetrada Manipuri Sahitya Parishat Assam Lakhipur District Committee ki mahut sindana saruk yaruba cultural team gi mahiroi sing amadi lamsing ki ba guru sing bu taramna okpagi thoromama ngarang August ki tangkun jumsa kaisa nimit ki nungthil gi pungama taba matamda Lakhipur gi konjang lekai da leiba mitei pukailup ki sanglenda pangthokre thoramda Parishat Lakhipur District Committee ki President Lesungbam Robindra Namayai Tangbalda amadi Parishat ki Singirbon Branch ki President Changamai Mohan amasung Baskandi Branch ki President B. Nimaichan Sarmana akhanaba mitung oina phambak teleng sinki Parishat ki Central Committee ki Cultural Committee da member oibiriba Changamai ibo pisakna taramna okpagi warol thambiraba matung lamjing bikiba guru sing ulen mitei Laisram Samolini amasung ngangom Biswajutina Fajaraba Paudam kaya thambiki mathangda saruk yaruba guru sing amadi mahiroi singda lengyan phi kudol tamduna taramna okhi loisilakpada Parishat ki Sribar Branch ki Vice President N. Bir Mohonna Thagat Wahi Piraba matung mayam punna photo session da saruk jaki haina District Secretary Ingudam Nilbirna khangalakli Kasar Police na Silchar Ramnagar ISBT manaktagi haukiba leibak pokpa nimita thau huran bakangbu amagi mayokta chathakiba khanaba operation amada diesel liter lising tarahom daga loinana tanker ama phagat khre thodok asiga mari leinana Police na Silchar dagi Sohel Ahmad Loskor amasung Hailakandi dagi Sopon Dasbu phagatuna wahang pahong sathakre hairi Archaeological Survey of India ki kangbo mana Bihar ki Patna manakta leiba khungang amadagi leibak tokthokpada ariba potlam kya phangnakre phangkiba potlam sing asi maurje matamgi oiramba yai haina expert singna thajaba phongdokre leibak tokthokpa duda phangkiba potlam sing adugi manungda machu sanglaba chafu sing nungi murti yauri
पोलमसिंग असिना लमदम असिगी मतम अदुगी मियोइसिंगी पुंसी महिंगी मतंगदा अनोबो वफम कया मयेक सेंगना खंगबा ngamlagani हाइरी केंद्र सरकार ना ऑनलाइन गेमिंग इंडस्ट्री बो आइन की मखा द पुरकनबा ऑनलाइन गेमिंग बिल लिसिंग अनि के कुनमंगा पार्लियामेंट ngarang पुखतख्रे बिल असिगी मखा द गेमिंग कंपनी सिंगदा चेक्सिल थौरांग लखनबा अनोबा कमीशन अमा सेमगदौरी सानबा मियोइसिंग खुदिंगमकी केवाईसी तौबा मथौ तारगनी अदुगा सेल थांगनदुना सानबा मखलगी गेम सिंग थिंगदौरी फाइन अमसुंग चैरा की मतंगदना अथिंगबा थमलिबा गेम सिंग सानहनबदा कंपनी सिंगदा लुपा करोड़ अमा फावबगी चांगदा फाइन थियनगदौरी चामगा कुंट्रा मरीरक सुबा दुरान कप की अनिसुबा सेमीफाइनल दा कोलकाता युवा भारती क्रीडांगन दा ngarang sanakhiba मैच दा डायमंड हार्बर एफसी ना इमामी ईस्ट बेंगल एफसी बो पांजल अनि अमद माइथी हनखिबगा लोइनना फाइनल दा नॉर्थ ईस्ट यूनाइटेड का डायमंड हार्बर एफसी का सानरगनी दुरान कप लिसिंग अनि का कुनमंगा की फाइनल मैच सोल्ट लेक स्टेडियम हाइरगसु खंगनबा कोलकाता की युवा भारती क्रीडांगन दा लाखलिबा थांजनमिता पांगथोकलगनी डिस्ट्रिक्ट कांग एसोसिएशन जिरीबाम न सिंदुना जिरीबाम की बबोपराद लैबा लमलेन कम्युनिटी हॉल कांगसंगदा जिरीबाम कसारमदी हैलाकांदगी कांखुट कुनमाथोइना सरुक यादुना ngarangdagi 15 सुबा लेट आरके लालासना मेमोरियल मिक्स कांग टूर्नामेंट लिसिंगनिगे कुनमंगा एक्स-एमएलए असंगबम बिरेना चीफ गेस्ट ओइदुना हौदोखरे ओपनिंग मैच दा एलईसी बबोपराना यावल सी चंपानगर बो पंजल 15 निपान दा माइथिबा पिखरे मैच अदु एल रंजित कुमार ना अंपायर एच इनोपी सिग्नेस स्कोरर अमदी ओ बिसंबर ना रिकॉर्डर ओबिखी टूर्नामेंट असिगी ngasi नुंगतिल पुंग अमा ताबा मतमदा एमएनसीए का एलईसीबी गा सानरगनी टूर्नामेंट अदु हौदोकपगी थोरमदा एक्स-एमएलए असंगबम बिरेन डिस्ट्रिक्ट कांग एसोसिएशन जिरीबाम की प्रेसिडेंट टीएच मंगी मेइतेई डोनर आरके नोबिनसना चेयरमैन एडमिनिस्ट्रेटिव कमिटी दिबोंग जीपीना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना दाइस्तफमखी टूर्नामेंट असी जिरीबाम की आरके 7 ब्रदर्स ना मखोइगी लेखिद्रबा मपाबुंग आरके लालासना की मिंगदा कसबा टूर्नामेंट नि नुंगाइरबा पाओ योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरिदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगी तमक ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 हाइरिबा नंबर असिदा लायंगबा लाकपगी मांगोइनना अपॉइंटमेंट बुक तोबिनबा खंगनजरी खंगनजबा मा Bachelor of Vocation VVOC हाइरिबा कोर्स असि यूनिवर्सिटी ग्रांट्स कमीशन ना नौना हांगदोकपा ग्रेजुएट पैरामेडिकल कोर्स अमनी सर्टिफिकेट असि ऑल ओवर इंडिया दा सरकार की थबक संगबदा वैलिड ओइरगनी 30% ना थियोरी दा अदुगा 70% ना प्रैक्टिकल ओइगनी 12 पास तौरबा सिंगना फिजियोथेरापी ऑपरेशन थिएटर टेक्नोलॉजी मेडिकल लैबोरेटरी टेक्नोलॉजी ना चिंगबदा बैचलर कोर्स तमननबगी एडमिशन कौरी लिसिंगनिगा कुनमंगा जुलाई सेशन की दमक मिंगचनबगी अरोइबा मतम अगस्त की तांग कुंथ्रानी थबक तौरिबा मियोइ सिंगनासु ऑन जॉब ट्रेनिंग ओइना ऑनलाइन दा क्लास तौदुना ऑनलाइन दा एग्जाम थाबा यारगनी अकुपा मरोल की दमक मोबाइल नंबर 93957 32456 नंबर असिदा कांटेक्ट तौबियु यूनिवर्सिटी ऑथराइज्ड स्टडी सेंटर IMPS ओपन कॉलेज रोंगपुर पार्ट 2 दिलेंगसिन बिरको इंटर्नशिप ना ग्रेसवेल हॉस्पिटल सिलचर दा ओइरगनी Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maroiba paw amukanna kuntra mari suba manipuri lon numit puning singtuna tharom kaya paksana pangthokna khre
इमालोन निपान सुब शेड्यूल दा चनखिबगी हराव नुंगाइबा निमित्ता त्रिपुरा दा पेंदब फोंदोक्रे कासार पुलिस ना थाव हुरान बकांगबु अमकी मायोक्ता चथकिबा ऑपरेशन अमदा डीजल लीटर लिसिंग तरा हमदोय फागतख्रे आर्कियोलॉजिकल सर्वे ऑफ इंडिया की कांगबो अमना बिहार की खुंगंगदगी मौजा मतमगी अरीबा पोलम कया फंगनख्रे केंद्र सरकार ना ऑनलाइन गेमिंग इंडस्ट्री आइन की मखादा पोरकननबा ऑनलाइन गेमिंग बिल लिसिंग इनिगा कुनमंगा पार्लियामेंट पुकटख्रे अमसुंग तरामंगा सुबर लेट आर.के. लालासना मेमोरियल मिक्स कांग टूर्नामेंट जिरीबाम दा हुदोख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।